ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯟꯇꯦꯟꯇ ꯅꯨꯄꯤꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯟꯅꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯟꯗꯥꯟ ꯄꯣꯠ ꯑꯣꯏꯔꯛꯄ ꯅꯨꯡꯋꯥ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟꯕ NGO CBOS ꯑꯃꯗꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯌꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ HIV ꯑꯃꯗꯤ AIDS ꯂꯣꯏꯅꯅ ꯗ꯭ꯔꯒ ꯁꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯅ ꯃꯌꯣꯟ ꯆꯨꯝꯗꯨꯅ ꯂꯤꯛꯂꯝꯕ ꯑꯃꯗ ꯀꯥꯏꯍꯟꯗꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯇꯥꯡꯀꯛꯀꯤ ꯁꯛꯇꯝ ꯁꯛꯂꯣꯟ ꯀꯌꯥꯅꯤ Manipur asi mai ka basinja kaya gi saidangfam amadi sumdokfam oiragle popi pambi thai habigi wafam tanare unare drugsungfam factory leire fare thugai abasu tanare unari masigi tanfam masida nupi oibi kya na mai ka basinja sina baurakpa si masung mamanabi singna tamluba makoigi khangna banpa singna tambiba natragan sangyeng yenglubadagi laichuba haiba leina aduna nangiba kaya ne nupi oibi kya na makhal kaya gi mai ka basinja yu Guli ganja lokho hidak mai amadi heroin powder sinaba natragana sirin sinaduna singli da kapsin ba IDU nupi kya gi masing su asum hengalakpada wakal mapung fatre nupi masa school kari bi mahiroi pawbo yarak laba matam moirakle nupi sina nisa sinaba na heli khunai asina lani yang biba amadi hangoi tuka chana tawbiba laibak dhibadi naha oiribi wakal mapung fatre nupi masa kya su mai masing tamna pawbo nisa sinaba yarakpa asimak laibak yamna thiba mane Makoi di luar nami kangen dana buhona zaba amadi layengsi harabasu ya sada pamasingna yamli nagalam madana marai bakti rabe nupi kya namasana masabu sandan pod amakum yonduna sendali maduna female sex worker habagi mingtol aduga loina hengle makoi singa sigi marakta mai ka bachinjak sinabasu yamna yawre masana pamba pamdaba upai leidaba hingna bagi masa semba thakbangam na buhona pada pambai am oina lambi asida khongda khiba nupi masingna yamna hele Haibagi nungsirabuk wari kya akoina tari uri adabu khonai asina ka hena makhoi gidaba mayuk nabiba laitri adumapo Manipur gi district khara da lup khara nadi atadai amagu mayuk nari masida lup khara aduki manungda mitai laimaro sinai sang harba lupa sisu amani aduga yamna marui bo wafam amana mitai laimaron sinai sang haibasi nupi khaktana salaiba lupa mani amadi Senmi fawo nupi ngaktana masing heli tha asigi chachat nipan gi ayupung taraga mathoi makharum taba atu aidagi wari wakhong lauksin jaba haubaga hauraga pung amaga makhai adwai fawbada kanaraba pawdam kaya khomjin jaraki maduda MLSS ki president oina thau pobiriba MC Rita amadi treasurer oina thau pobiribi AC nganthoi aniga wari wakhong kaya khomjin minnaki maduda MLSS amadi Manipur State as Control Society ko khuzamna tuna lisinga maga champan marfudra mapandagi core composite targeted intervention TI project ama packet bawrakhe maduna female sex worker amadi female drug users in the being thamba project amani masin Impal East amadi Impal West district animak taliriba female drug user amadi female sex workers in asigi marakta female injection drug user kangbusu yauri aduga FID using ki marakta FSW oibisu kayani makoisu HIV positive warakpa yabagi khudong tiningai leibana maram waraga or composite TI project asna mayon chumbibagi sarukta yauriba needle shadings exchange program routine health checkup loidana care support and treatment kharagi matengsi pibiraga masambo faba asangba nupi amamok warakna batengbang biduna lagle Lisingani taruk-tagi hauduna Integrated Counseling and Testing Center ICTC ki sub-site center amasu hangdoktuna HIV testing abadi counseling tawfam amasu oiduna haujik phawba mafung phana chalaidun leiri Manipur gi oina khwaitagi lebak thiba sahi lising amaga champan marfudrani thoi marfudra mari adwai the ethnic class kugi naga class thokiwa adugi matung FSWS masing khanghen hengalakhiwa Adun haujik pawda Manipur asda punna FSWS lising manga hena leire haibagi MSACS ki report sing da palli amadi FDUS asina lising ahum hena leire habagi mari leinaba report sing da su palle aduga senpam adu amuk singkat halaga atofa nupi sing da ambok yenthokpa asumna amadagi amada ambok sentang pi tharaga masaga chanaba senta lampi ama Semjanaba lamjing pituna lakli masida fundanupi charuyangkai hena BCC ki matengna awan bapunsirol amada purakpa ngamgre makoi ki manung dunapi taragani fan amati yimbal kaiban bagi lambida sadkhiduna punsi khongloi phangjakrabina pisu yawre nagalamatna FDUS krasu drug addiction cum rehabilitation center singta lairuraba matong
mayaka bachinjak sinaba lepa ngamkibasu laikre adba khwaidagi laibak thibadi khunai asigi akhuba amada aranba miyang beoknaba ngamdabana abogana nisa sinakibagi changyamna wangle amoromdana FSWS natragana FDUS sing asinhano mafadok ahingjarek fam koinadaba haiduna night shelter home amasu hangduna thambiri shelter home asida leiba tarabadi chanhakanglot ngakte yade shelter home manungda nisa pusalakpa yade masak masa khangnaba form ama mai chilaba matungda sanarol amagi makhada lahelli kosi rasi tawbusu yade asumna section yengsin biba asida pentok sarabi kanagombi kharade shelter asida adum laijaraga punsi longkibi nupisu yawgre masana akanba anaba yawraba fawbada ibong manungda hanjalaroi tati tawina tawbiba thausa bidaba kayadu amuk thengnadoi charuk sijarasu mafum asda sijarage haiduna night shelter home da masana yana punsi longkiba fawba laikre aina thamboi chokna pawdam lake asiguma khunai asigi aranba wakalol amadi lan yengbiba miyang singsu semdoknadaba amade wakal tahanadaba mifom kaya mafom kaya da amadi maikai khuding da leptana fangthopagi tangai fadaba adusu atumak laire amadi laigangna FDUS amadi FSWS singbo sadarun punsida puraknadaba akan bamiyang sangpituna tungda afaba khunai ama semgatbada female sex worker amadi female drug user singbo nathairam yaroi maramaduna manipur state ki policy sing sembada FDUS amadi FSWS singidaba akanaba saruk kaya su hafiduna madik jaba magul leiba thausul thawang kaya paikhat pina balenga ki amadi mari dainaba pombagi pungning sinduna MLS ki maikhe thamlake namit adugi khana nainava aduda saruk yajakiba pumpanasu wafum khara dukumna tathok tasen tauna jabada yaukiba ikai khomna jereba ahal ibungo hoza yambemlaba senior journalist ole wangkhaimayom se functionary RRC amadi ayak isamba nuwang social activist loinana isemba MC Rita president MLSS amadi AC nganthoi treasurer MLSS mafamna MLSS ki head office oina lairiba khoyatong traffic 1 kino phok thangba lambi ki oi thangba sarokta laiba sang aduda punduna wa tanarabagi pawdam asisu laiba khwai miamna supa apiduna naidabiu amadi wakal taminabada mateng oyan biu haijare mateng laiba afba khunai ama semgatbada nufi kya ke punsibo sadarun punsida puraknar bukhona bada adom ki thaudak masa amata su saru ya biu haina amuko sunol una khanganjare Nagalabaro untana afaba khunai amaling bada taxi khazi khwaidagi maru oi paujal dex dagi miyoi khunai ki barakda sanarakba taxi khazi kak bhaibasi saukatpagi masak takbani haina awangba takta launai miyamoina hingbada masagi hak ngakna mathau pang thokbada taxi khazi habasi thadokna ba yadraba sen mayek amagi mamai ani adogumbane taxi khazi ngakta bhaibasi wakal lamangnerba miyangki mayokta leiba criminal amagumbani anasu launai criminal ngaktan masing hengkalak lapati khunai natragan imong manung adu kang khong chai baki pibam lehen bai basi masana tabani taxi kasi ki fasa khrupa chanabi asibo miyoi pana wagal fa thaba ngamau dabadagi criminal gi wakhana laksin khituna torokba crime na lagam phangam daba khunai ki tangdu laita ba pibam kahalaktuna mukna bagi pibam amada lagale while kanglon ki makhada asumba well phangna daba honarabasu matam changba hengkalak patagi wakatning dabagi asumba tu aranba maikei da line phone ki daba sunate Saukot bagi thak hantahura balibak asida masigi lusing pasingna lebak asigi growth rate hengkatan pada education asi maruiba amani haina launa ragduna school zat pangamba angang punambak mahi tamanan ba aduga drop out ki sang hantana ba wakalon pothorak libasini lower primary education dagi hauna angang singda thak sikasi tambiduna masigi awareness lehan bangam na ba mechanism puthokba tabani educational institution singi campus manungda afawa atmosphere lehan ba ngamda bhaibasi thak sikasi Nairakta hengkalakpadagi thogalakwa thaudukna yamba warakpana campus da laiminariba punamak wakal phawduk minaba ngamnaraba miyeng thamnarak lebasini madawasumna sanabangda sanaroibo sanabagi lamda chanariba ethics ngangnaba tai ethics ngangnaba dai ethic asida thaksi khasisu yauribani haibasi khanggadabani ikaiba khangdabagi hidak leiti haiba pawro aikoi gi mangda tadu leiri haibasima thaksi khasi ngaktre haiba taklibani thaksi khasi kangnadabadagi harubadi Taxi kasi kang nadabagi harurabadi akoi ki khunai asida thokliba thawdo wathok asina adum taklabani laiba kasi ki khwaidagi chawna taxi kasi ngak pari haina launariba civil police amade lanmi ki visual set ba person si ki maraktagi criminal olapagi thawdo wathok leptana thokliba sini
Laibak asigi an lairaga criminal singi bakuta laikhibana fogna puthokna criticize tawduna naina baphawa akiba poknai amaga ki marakta laina bamari amadi ikai khumna pangang natrabadi khwaidagi loksing singbani haribam joiba khunai gi marai bakari oigani thaksi khasi ngangna bhaibasi imung manung masil gi marakta ngangna bakhak natana mafam punamak tangangna satna bagi hainabi pokna bangam triba bakhaidi chaukat bangam loi criminal singna masagi amadi mahaki imung manungi oinadi tungai khiba yai adubo khunai gi misam miyam nadi ki dugat chaba pokwa masana tabari thaksi khasi gi lamda thak punamak taningba kaiba pokna ribasi kogan bangam na ba ko ki loksing thadan no punamak ta honabin narabada da chungdok bangam gani thajai kaifundai dagi tawsem yoba lambi phatman davana kunja sing ka hena wanare moirang them khagemba maidai Tamenglong district ki tawsem sub division ki manung chanba kaifundai dagi tawsem phawbagi kilometer nifuga mangarum sangba lambi ki phibam ka hena phatabana kunja sing chathok jajin tawbada chawna kudong chadaba mayuknare kunja sing lambi asida chatpada akiba phawnare Tamai Assembly Constitution ki manung leiba lambi asi matam sangna laigang damiyang changbi dabana lambi mayai da pokri gum da luna isung tunglaga leiba amadi leikhom lainang na pikthan leiba kaya asna kari kaya pothawa nan thaba amadi lambi gi khutong thiba kaya thoktuna misimina fawba nangkiba leikre tawsem headquarter dagi kaifundai tamna yorak na bohona bada passengers in gari illa ga yawna da bohona bada nongmagi matam changbasu yaure Lambi ki kudong chada ba mayuk nariba asigi matang tawsem Area Students Organization TASO ge thawmi su oiriba nehembiya ga pause asiga akanan unabada magna hai tawsem village asipna khunja lising ahum chathuk rom na khunda laita raga leibani masing chamlaba khunja sing asigi maru oiba lifeline asi kafundai to tawsem road asine lonna khul masa tara ga mai rong ke su lifeline oiribane Atau lambi asigi pemang ka hera fatta bana matam sangna dagi khunja sing awaba kaya mayukna duna lagle marwena nongju tha aurakwa me dagi auraga October fawasi sahi khudeng lambi asi setpada awaba waire nong khara toina chuba matam dadi lambi asi 4x4 gari fawasat bangamde asigamba phibam asida leina rakpa lairakpa matam sanglakle lambi asina ka hena phibam sokhriba sisu national highway 137 Tamenglong to Ablong pawbagi lambi sem riba asida sinariba gari asoba sing leptana changsilakwa asida gene Aujidi lambi asida maru oiba thabak ama chatbada mission changbaga samanare gari tongduna chariba miyoi amaki punjisu masagi risk ta chatba tare lambi asi sembi dana balenga kimari leina bada karak haijakiba leikhe atubo thabak on on thok pedana leire komjali singani tariet nipanda kolas thana da bawafam ta kiba leikhe atubo ningthi thabak on thok lamkhidre lambi asi mafung phana Concrete power thapi tan lagli hokiba sahi kya gi mamang da lambi asi semli bani aina matek kilometer amarok ama makhairo nung thaba amadi koilas dai bana chingba tawrame madudi nungju tha amuk yoruk pada isingna chen thagiba amadi landslide thokpada loina yaukre nungju tha da lambi asi ka hena fatriba asigi maramli drainage system ningthila laitaba asina sune singoi vanina chen tariklu be sing mayam adu gi chen pham thirakpada lambi mayai da chelaga kom saraga leire gari thobada mayai phobu pathare masida ngasi phobu kunjasna yamna wan lambi asigi phibum asida lifeline oiduna hingnana ba honari bane mara makhatana hai toksem area asdagi matamatam gi oiba ensang nafi mai marong kaya pothogi marwena umorok yongcha komplana chingbasing ningthina pothogi masida kunjasing hingnana ba amadi sentok lambi oinari bani adoba lambi gi phibum ka hena fataba jina marmoraga pothok liba kunjasing tha ninghanaba kaya pogalle Pothok liba polam sing jonan bagi chana ba khona bada awaba amani lambi gi pibam asina khul asigi oiba passenger gari matik chana leite khunjasina jat ba yadaba sing pusilaga nabit ama yenglaga 4x4 pickup gari da chale nabit kudingi passenger gari chat pa leite aduga kilometer ni foga mangarom tamak sangba lambi asigi gari atong mulcho miyo amada lupa samanga lawe masige maramdi lambi fataba sinani lambi fataba khunjasing hingna ba hona bada achoba struggle ama oire asung wanda hon raga sakpada lambi gi extend kya thobadagi asi ana nangba made landslide kya nangba asi lengang nga si bhawa yangsin bidana leiba asi khunja sin yamna pentaba phaunai lambi asi bo atuma matamda lenga ke mari leina bo loisang na biyang changtuna khunja sin kya wa ba si kogan biu ana lenga ki puning sin silagle jingi mafum kya da lambi gi phibum ka hena fatabagi awaba mayuk na ba kya leiriba si lenga ki mari leina bo loisang na akan ba policy program gi pakha da tong koina chatna ba ya pamong da amadi drainage system kan loina sempi forward thong manana chokot balam dam oibo ngamloi
एयरपोर्ट लंबी फरग लंबी थोंग फरे हाबे यारोय कोइलासमक थाद्रबसु खुदोंग थिरोय दोप मौंग दमनु अंजिनबा चिंगी मफमसिंगदा लंबी थोंग सेमगलब मतमदा खुंजा कयागी अवाब खरा मखाइदि कोखन बंगमगनी मखा तरकव अतोप एडिटोरियल की कलम अमदा पुक्सेल सेफ अफब मही फांगलक्लोय पुक्सेल सेंग बायबसि हिरम खुदिमक्ता अमसुंग था खुदिमक्ता लेबा मियोसिंग चेनब याबा चेलनबसु याबा मतिक मयाइने अदुगा मसिग लोइनरगदि पुनमकी ओइनसु फबा कानबद नतन थोकनिंगदा पथौतो वथो क्या अमसु थोरक लोइदौरिबने मसिमन पुक्सेल सेंगबकी मतंग इंग्लिश की वाइसिंगदा ऑनेस्टी कॉस्ट नथिंग बट गेन एवरीथिंग अब वाइ परेंग फाव लई वाइ असिगी सनफुम अकनब लेते मफम अमसुंग मतमसु नाइदे मिफुम खुदिमक्ता थबक खुदिमक्ता फजाख्रब वाइ परेंग असिगी सनफम लई अदुबा ख्वाइदगी लाइबक थीबदी हरब वाइ परेंग असिगी चपचाबा मौंग मतों ओहेनबा अमसुंग थोहनबा ngamnade मसिमगना अमद नत्रगना अमद मांगजबा ओइजबा सिटपा अनिगी मरक्ता थोखनिंगदबा थौदोकसिंग हेक हेक थोरकपा यावे फिबमदो अरगलगदि मियो खुजो खरागी ओइना मतम खरागी कानबा वरबसु अयाम मियोगिदि काना बदगी मांगजबन हेले अदुगा पुक्सेल सेंगदना सेपगी थबक थौदोसी मियामगी लेंगा कुटपाइनरिबा लेंगा लोइसिंग अमसुंग मखोइगी मखादा लेबा लोइसंगी सिनबिसिंगना चथरकलगदि ख्वाइदगी लाइबक थीबा ओइगनी अदुबो हरबा पुक्सेल सेपगी थौदोकसिमक अमसुंग मसिमक ओरमगदरा सिंगनबगी थौंगसिंग मणिपुर मियाम की मिहुत ओइदुना लेंगा कुटपाइनरिबा सिंगी बाइकैदगी हेक हेक चथरकपा मियाम नाहक थेंगनाख्रे ममांगी लेंगा की मतमदा इम्फाल की सिटी कन्वेंशन सेंटर दा पांगथोकिबा असौबा थौरम अमता मितै पंगल नुपी मसा माइरोइसिंग दा माहितंबदा सिननबा साइकल यंथोकपदा थौरम पांगथोकलिबा स्टेज दा खुसिनरगा साइकल इंथोरकपदा थोंगालदगी अमक लौसिन होबगी थौदोक थोकी अदुगा तरागनिथोय सुबा स्टेट असेंबली की मिखल पांगथोकदबा मतम नक्सिलकपदा नंबोल असेंबली कॉन्स्टिट्यूएंसी दा नुपी वोटर अमा कांग्रेस पार्टी की मीटिंग यावरुई आइबगिदमक मंगोदा पीबा साथोंग ग्यास अदु साक्संगदगी पुरगा चटकी आइबगी थौदोक फावबो थोके थोक्रिबा थौदोकसिंग असि मी मसागी अपिकबो वखल ओइजबदगी थोकिबा पुक्सेल सेंगदना सेपगी थौंगने मसिमक असुंबा थोरकहनफम थोक्तबा थौदोक ओइखिबदगी अताबा अखंगबा मियोइसिंगना फजना गांगनाकिदे अदबा मसिना मियोइ कांगलुप खरागी अमसुंग लनाइ मियोइ अमगे वाने हौजिक मियाम होपना मयुकनरकलिबा खुदोंग चादबना कंज्यूमर सिंगना मगजुंगना सेल पिरगा लेजबा मैगी सांग यौना फंगफंग ngамदबा अमसुंग चाय नाइदबा सिने मसिदी ओहलफम थोक्तबा अमसुंग मयुकनालफम थोक्तबा खुदोंग चादबा सिंगने होय मैगी थबगसी टेक्निकल ग ओइबनी हाना मंगजौना खंगौदना खुदकदा डिफेक्ट नत्रगना फेलियर की खुदोंग चादबा थोरकबा याय ब्रेकडाउन तोरकपसु जाय अचिंगबा थौदोकसिंग थोरकलगदी तंपंगमदबनिना अबक नाहुना सेमजिनबा नतना अतोबा पंबै लेते हारबा फावबदा ताबा याय अतोबा हारिबा थौदोकसिंग असिमक थोरकलगसु थोरकद्रा थोरकलोइद्रा हाबा फावबदे मरी लेनबा मैगी लोइसंगी एक्सपर्टसिंगना खंगदबनी खंखमसु थोगे कैपेसिटी कैम लेबा ट्रांसफॉर्मर अमना अपुनबा वोल्टेज कैमरो की कंज्यूमर सिंग कॉन्सेंबे याय मई पूरीबा वायर की मपांगलसु खंगफम थोगे खंगलगदी मदुगी मतुंगिना पाकटफम थोकपा थबक सिंग पाकटकदबने ngayak leitana breakdown torukna consumer sinda khudong chadaba thogaloi अदब मसी पुनमक सुंग हेक नतबदा श्री फेस की कंज्यूमर सिंग पीफम थोप लाइन वोल्टेज की चांग सुना यौना पीदबगी थौ अमा चथरकलिबा असिदे पुक्चेल सेप सेंगदबगी मथौदौनी हायदबा यारोय पीबा ngamdragana ngamdre leitre अन पुक्चेल सेंगना हायगदबनी पीरिदे हारगा सिनबा यादना पीबदी पुक्चेल सेपगी थौंगनी चुमदे तौगनो ISBT की चनफम leitre ओक्तबा मियोइ सिंग की मफम ओले स्टेट असिदा सुपनगी अमखक्त लेबा कुमल लंपा की इंटर स्टेट बस टर्मिनस ISBT लेगांग लिसांग सिना हन्ना यंगलक्तबदगे ngasi पुंब्लोइ लोसिलक्तुना ओक्तबा ओक्तबी सिंगी मफम ओइदना लेरे मियामदगी खोंगटपा टैक्सदगी लुपा करोड़ कया खाइदोक्तुना साकिबा पब्लिक प्रॉपर्टी असिगी कॉम्प्लेक्स मनुंगदा पुखि मसा मसा गुमना कोंगट मयाम अमना सौसादुन लेबा अमदि मसिदा लाइफम थोफा फैसिलिटी सिंग मदिक चाना थंबंगम दबदगे माफम मसिदा उखरुल लमदि साइकिल चेन बस खरागा अतोपा लोकल पैसेंजर सर्विस तौबा विंगर खरा नतना अतोपा गाड़ी अमता थाद्रे ISBT दा पार्किंग तौबा यादबा असिना मरम ओरगा इम्फाल गुवाहाटी अमदि इम्फाल शिलोंग पैसेंजर सर्विस तौबा बस अमसुंग इम्फाल दिमापुर पैसेंजर सर्विस तौबा विंगर सिंग केग्रोफाद अमरि नोट AO सिदा पार्किंग होइरे ऑल मणिपुर इंटरस्टेट बस एंड एलाइड ट्रांसपोर्ट एसोसिएशन की हंजबम तरुण कुमार शर्मा हिरम बसिगी मतंग दा फोंगतोरकपदा मतम कया की ममंगदगी ISBT कॉम्प्लेक्स मनुंग फिबम सोक्तुन लेरकपा असने स्टेट असिगी ट्रांसपोर्टेशन सर्विस तौरिबा सिंगदा अदुकी मदे खदोंग चादब मै उनहनबत नतना पैसेंजर सिंगदसु यामना नुंगाइहनदे हाइना थमलगे मांगहाई ISBT दा इंटर स्टेट पैसेंजर सर्विस तौरिबा बस सिंग थाबा यादबा असने मरम ओरगा हारिबा बस सिंग असे हाउजिक केग्रुपा दा तंगाइ फदना पार्किंग ओइरी अदमोइनमक मसिदा महिरोइ सिंना स्कूल काबा अमदे मियामना ऑफिस काबा मतमददे
lambi yamna chinba oiduna biam bus service tawriba miyoi amasung passenger sing ahumakta aduki matik nungai handaba phibam sing thogale interstate passenger service tawriba bus sing da kekubada parking oiba asina maram oraga bus tagi pot lok thapa matamda pot chai toina mangba amade mafam asida duty tariba police person sing marak dagi driver sing da footpath da pot thai aiduna sel lawwa amade makal kyage harassment piba yauraki han magra makata na phangdoraki Nagalamorumda Kekupata interstate passengers bus service tawba asida passengers in the bus khampam thibada awaba ama oi amadi masi nong taba matamdadi amuga hiana kudong chandi ana passenger karana phongdoraki sanabam romi koba passenger bus ta toina Imphal dagi Guwahati chatpam yoi amana phongdorakpada Kumal lampak da laiba ISBD asi ningthijana samjilaga ISBD amagi laifam thokpa facility sing thamlabade bus driver sing amadi passenger Kara sing asda yamna kana kare ana pangdoki matang asda panba yabadi Kumal lampak ta laiba ISBD asigi complex ta kongkutna sauksa dun laibagi mathakta mafam asda toilet amadi drinking water ki facility na singba amata mawng tana laite tangai fadana ISBD amathamba tarabadi passenger sing potha dun laina na mafam toilet drinking water ki facility amadi also apan yaurakpada first aid pinaraba medical facility thamba madautai All Manipur Interstate Bus and Allied Transport Association ki Secretary Thingbhaijam Chandra Kumar phongdorakpada Association asigi mekeda ki Manipur government da Kumbal lampak ki ISBD asi semjin bidan ba kara khana che iduna haja khabajung asi phoba thabak oina othorakte aina penda ba phongdorake Magra makata na hariba ISBD asi semjin biduna ticket booking counter sing amati pot thamna ba ko dauna singba facility sing thamba pami haike Amaromda ISBD dan nabitang lektuna laibam yoi amana phongdorakpada mafamasi lapsat kamba miyoi sina nabitang gi matamda yamna toina natabali chatare aina phongdorakba loinana tangai fedna mafamasi semjin duna ningthijana ngaksen ba mathau tare aina phongdorake ISBD asi semjin bagi thabagasi nabit humpuga mangani romdagi haugre adu bangasi phoba masi ireng lengtana leire aina sumasak maming takthok ningdaba miyoi aduna phongdorake aroibeda content sing asigi markui ba pau khara asiba pau damjariba Manipur Local News YouTube channel asidagi yang beriba punamak padhagasari channel asina domda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawi kanuk namakpo amaghanna thagasari